हजरत यूसुफ अलैहिस्सलामबु गुहादा थादबा मसिन मनाउसिंग अदुना हजरत यूसुफ अलैहिस्सलामबु मफी मरो लौथोकपिरम्मी अमसुंग मखोम मखुट पुनसिनबिरम्मी हजरत यूसुफ अलैहिस्सलामना मागी मफी मरोंदुदी मसादगी लौथोकहनिंगलमदे मदुदा मखोइना हाइरम्मी थवान मिचाकसिंग अदुदा हायु नंगी फिजत पिननबा नुमित अमसुंग थादा मतिक मगुन लैरबा ताज नंगी कोकतो उपिनबा हायु मखोइगी वांगांगसिंग असे महाक मंग मरी लैनना करेम कथाइनबनी मचिन मनाउसिंगी नोकना वाहिसिंग अदो ताबदा हजरत यूसुफ अलैहिस्सलाम खांगमदन कपलम्मी अमसुंग मागी खांगमदरबा थमोय अदो अवाबगी मैदा लौरम्मी केनानदगी फरसक हाइबदी फरसक अमगा फुट लिसिंग तरगा निपानगा मानई केनानदगी फरसक अहुम थापना मफम अमदा गुहा अमल लई गुहा असे हजरत नूह अलैहिस्सलाम की मसानिपा सामना तौरम्बनी गुहा असिबु अफबगी गुहा कौरम्मी मसे खुदुब हुंफु तरा लुई मचिन मनाउसिंग अदुना हजरत यूसुफ अलैहिस्सलाम बु मखो मुकुट पुनसिलगा मफी मरोन अमता याउदना करिगु असिंगबा गुहा असिदा मिनुंगसी मचेत अमता याउदना थादरम्मी अमसुंग गुहा की ममाई अदो मदुगी मतुंगदा नुपा कमना अमुक चेतना मेंसिल्लम्मी मतम मदुदा हजरत जिब्राइल अलैहिस्सलाम अल्लाह के हुकुम दगी मफम मदुदा लाक्लम्मी अमसुंग गुहा मनुंगदा हजरत यूसुफ पो ngapi senbirami angauba nupa kagi amagi mathakta phamhallami guha manungda hajrat yusuf alaihi salam paigambar oibagi nabuat phangki guha manung aduda hajrat yusuf alaihi salam paigambar oibagi nabuat phangki asumna hai angang oina nabuat phangki ba paigambar ahumni madudi hajrat yusuf alaihi salam hajrat yahya alaihi salam amasung hajrat isa alaihi salam langlaba numitna chachanglakpagi mamlaba pijang marumda थुपलमदाइदा अमसुंग मचिन मनाउ सिंगना उदवा तांजादा यहूदा गुहा मपान चंगसिलक्लमी अमसुंग निंग नुंग अदो हाइबती गुहा अदुबु खुमलिबा नुंग अदो इंथोकलगा लाउरक्लमी इनाउ यूसुफ नहा पुहिंगलिबरा नत्रगा सीरबरा मदुदा हजरत यूसुफ अलैहिस्सलाम न तारमी अमसुंग असुमना खुमलकी आई हिंगसु हिंगद्रे सीसु सीद्रे उपाय लैत्रबा आइबु थिबिरकलिबा नहा कनानो इचिन इनाउसिंग नंगबो हातकनी हाइबगे कीदबरा मतम मदुदा यहूदाना खांगमदना हाइरखी आई नंगी नयाबा यहूदानी नंग कमदौरी करंब मतम हाइबदे करमना मतम लेली यूसुफ अलैहिस्सलाम ना महाकी मयाबा यहूदानी खंगलबा अदुददी असुमना मखा तारई महाक्ति करी ओइरंगबदगे ममा लैत्रबा महाकनी मपाग काइनरबनी मचिन मनाउ पुनमगना महाकपो हातके तेमसिंगनरबनी फी याउद्रबा महाकनी चाक लामलबा महाकनी इखौ लांगलबा महाकनी ममलबु गोहागी मनुंगदा बंदी थमलबा महाकनी अवाब चामना फिजंग नाइना खुमजिंदुना कुपसिंदुना वारबा महाकनी वही सिंगसी ताबदे यहूदी खांगमंगमलमदे खंगहौदना खोंजेन थोकना कबलखिरमी यूसुफना अमुकसु हाइरखी सीगदरबा मी खुदिंगमकना वसियत तौनै आइगे अरोइबा वसिहती असिनी नंगना इंखलकपा पाखंग मसा अमत्तबु आइबु येंगनिंगसिंगदना येंगनुको यतीम अमत्तबु आइगे उपाय लैत्रबा मवोंग सिबु निंगसिंगदना येंगनुको लमलानबा अमत्तबु आइबु इंथोकलिबा मवोंग असे निंगसिंगदना येंगनुको वासिंग असि ताबदा यहूदा नोंग खोंगबुगुमना कबलक्लमी मचिन मनाउसिंग अदो मंगोंद ओनसिलक्लमी हाइबदी यहूदाना मफम अदु चतखिबदा मचिन मनाउसिंग तुंग इंदुना लाक्लगा यहूदाना करी तौबगे हाइबदो नारोंदे येंगलम्मी तेगुमसुंग यहूदाना अदुगुमलबा गुहागी मनुंगदा वांगांग बताबा अदुददी मचिन मनाउसिंग अदो मागी मनाक्ता इकोय कोसिलक्लमी अमसुंग मंगोंदा मराल सिरम्मी मखोइन हेना चौब नुंगपाक अमखक गुहागी मथक्ता हापकलम्मी अमसुंग मखोय मिनुंगसि मचेत अमता याउदना मफम अदो थादोक्तुना चतखिरम्मी नुमित ताद्रिंगै मयुम यौबा हाइबसे मचिन मनाउसिंगी मवोंग साजतनी मखोइना लंबी हमेंग मचा अमा लेलम्मी अमसुंग मदुगी ई यूसुफ की फीसिंगदा तैसिलम्मी नुमित असिददी मचासिंग अदो मतम थेंगिलक्लबा फावबा युमदि यौरक्तरबदा हजरत याकूब अलैहिस्सलाम गाइबा ngamdaduna मागी मनाई नुपी सफरागी मखुत पाइदुना मचासिंगबु ओकपा लमजाउदा थोलक्लम्मी खरा चलगा चिंग मचा अमदा काखतलगा मचासिंगबु येंगलम्मी मखोइन हलक्पा उद्रबदा हजरत याकूब अलैहिस्सलाम ना नुपी अदुदा हाइबदि सफुरादा मचासिंगबु कौ हाइरम्मी मदुदा सफराना सुमना कौरम्मी हे याकूब की मचासिंग नपा इबुंगोना नखोइबु मफम असिदा गाइरी नखोइ थुना लाको सफरागी खोंजेल मचासिंगना तारम्मी
ꯊꯨꯅꯃꯛ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯐꯤ ꯃꯔꯣꯟ ꯁꯦꯒꯥꯏꯔꯝꯃꯤ, ꯃꯀꯣꯛꯇ ꯎꯐꯨꯜ ꯆꯥꯏꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯂꯥꯎꯔꯛꯂꯝꯃꯤ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯌꯨꯁꯨꯞ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯌꯨꯁꯨꯞ, ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯌꯨꯁꯨꯞ꯫ ꯁꯐꯔꯥꯅ ꯃꯈꯣꯏꯅ ꯂꯥꯎꯔꯤꯕ ꯃꯔꯣꯟ ꯑꯗꯨ ꯍꯖꯔꯠ ꯌꯥꯀꯨꯕꯇ ꯇꯝꯂꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯖꯔꯠ ꯌꯥꯀꯨꯕ ꯑꯂꯩꯍꯤꯁꯁꯂꯥꯝꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯔꯝꯗ꯭ꯔꯦ, ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯈꯤꯅꯤ ꯑꯩꯍꯥꯛꯅ ꯅꯍꯥꯛ ꯌꯥꯎꯗꯅ? ꯆꯥꯛꯂꯕ ꯊꯃꯣꯏꯁꯦ ꯄꯨꯗꯨꯅ, ꯀꯥꯏꯅꯕꯒꯤ ꯇꯦꯟꯖꯩꯅ ꯂꯦꯡꯂꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥ 10ꯃꯛ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯄꯥꯛꯇ ꯇꯨꯔꯤꯕ ꯇꯥꯔꯤꯕ ꯃꯄꯥꯕꯨ ꯌꯍꯨꯗꯥꯅ ꯀꯣꯟꯈꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯅ ꯀꯔꯤ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯨꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯏꯅꯥꯎꯕꯨ ꯒꯨꯍꯥꯗ ꯊꯥꯗꯔꯒ ꯇꯝꯊꯤꯕꯒꯤ ꯎꯐꯨꯜ ꯑꯩꯈꯣꯏꯒꯤ ꯏꯀꯣꯛꯊꯛꯇ ꯆꯥꯏꯁꯤꯟꯖꯔꯦ, ꯏꯄꯥꯕꯨ ꯃꯥꯡꯍꯜꯂꯦ, ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯂꯝꯆꯠ ꯍꯨꯟꯗꯣꯛꯈ꯭ꯔꯦ, ꯏꯀꯥꯏꯕꯒꯤ ꯃꯩꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯆꯥꯛꯍꯜꯂꯦ꯫ ꯑꯁꯤꯡꯕ ꯃꯤꯅ ꯑꯁꯤꯡꯕ ꯒꯨꯟꯍꯥꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕꯔꯥ? ꯃꯈꯣꯏꯅ ꯃꯄꯥꯕꯨ ꯌꯨꯝꯗ ꯄꯨꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯍꯤꯡ ꯆꯨꯞꯄ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯕꯗꯦ ꯁꯚꯥ ꯀꯧꯕ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯂꯛꯄꯒꯤ ꯁꯑꯨꯝ ꯐꯪꯕ ꯃꯇꯝꯗ ꯍꯖꯔꯠ ꯌꯥꯀꯨꯕ ꯑꯂꯩꯍꯤꯁꯁꯂꯥꯝ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥꯁꯤꯡꯕꯨ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯤꯔꯤꯕꯗꯣ ꯌꯨꯁꯨꯞꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯅꯨꯔꯦ ꯆꯃꯟ, ꯃꯤꯠꯀꯤ ꯃꯉꯥꯜ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯑꯩꯒꯤ ꯂꯛꯇꯤ ꯖꯤꯒꯔ, ꯊꯃꯣꯏꯒꯤ ꯃꯅꯤꯗꯨ ꯀꯗꯥꯏꯅꯣ? ꯃꯆꯥꯁꯤꯡꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯝꯖꯦꯟ ꯇꯥꯟꯅꯔꯝꯃꯤ, ꯌꯨꯁꯨꯞꯄꯨ ꯄꯣꯠ ꯆꯩ ꯐꯤꯔꯣꯟ ꯁꯪꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩꯁꯥꯜ ꯑꯃꯅ ꯃꯥꯕꯨ ꯆꯥꯈ꯭ꯔꯦ꯫ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯍꯖꯔꯠ ꯌꯥꯀꯨꯕ ꯑꯃꯨꯛ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯆꯥꯁꯥ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ? ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯆꯃꯝꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯆꯥꯁꯤꯡꯅ ꯈꯨꯝꯂꯛꯏ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯒꯤ ꯌꯨꯁꯨꯞ ꯀꯗꯥꯏꯗ ꯂꯩ? ꯃꯈꯣꯏꯅ ꯈꯨꯝꯂꯛꯏ, ꯃꯍꯥꯛꯇꯤ ꯌꯥꯎꯗ꯭ꯔꯦ꯫ ꯌꯥꯀꯨꯕꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯅꯥꯗꯤ ꯌꯥꯎꯔꯤ? ꯔꯨꯕꯤꯜꯅ ꯍꯖꯔꯠ ꯌꯨꯁꯨꯞ ꯑꯂꯩꯍꯤꯁꯁꯂꯥꯝ ꯀꯩꯁꯥꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯀꯨꯕ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯈꯪꯍꯧꯗꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯁꯥ ꯑꯗꯣ ꯁꯥꯔꯩꯒꯤ ꯑꯅꯥꯕ ꯊꯨꯡꯕ ꯃꯤꯗꯧꯅ ꯊꯛ ꯊꯛ ꯅꯤꯛꯂꯛꯂꯝꯃꯤ꯫ ꯍꯖꯔꯠ ꯌꯥꯀꯨꯕ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯍꯖꯔꯠ ꯌꯨꯁꯨꯞꯀꯤ ꯐꯤꯔꯣꯟ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯪꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯏ ꯇꯩꯔꯕ ꯐꯤꯖꯣꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯍꯖꯔꯠ ꯌꯥꯀꯨꯕ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯍꯥꯏꯔꯝꯃꯤ, ꯐꯤ ꯁꯦꯒꯥꯏꯍꯟꯗꯕ, ꯃꯁꯥꯇꯕꯨ ꯆꯥꯈꯤꯕ ꯁꯩꯇꯥꯟ ꯑꯗꯨ ꯑꯉꯛꯄ ꯀꯩꯁꯥꯜ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛ ꯚꯥꯞ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯖꯔꯠ ꯌꯥꯀꯨꯕ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯃꯆꯥꯁꯤꯡꯗ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯐꯠꯇꯕ ꯋꯥꯈꯜꯅ ꯆꯤꯡꯗꯨꯅ ꯅꯈꯣꯏ ꯒꯨꯟꯍꯥꯒꯤ ꯊꯕꯛ ꯇꯧꯔꯦ꯫ ꯋꯥꯈꯜꯗꯨꯅ ꯅꯈꯣꯏꯕꯨ ꯑꯉꯛꯄ ꯊꯕꯛ ꯇꯧꯍꯜꯂꯦꯗꯣ꯫ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯖꯔꯠ ꯌꯨꯁꯨꯞꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯇꯦꯡꯊꯔꯛꯏ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯌꯨꯁꯨꯞ, ꯏꯄꯥꯒꯤ ꯂꯛꯇꯤ ꯖꯤꯒꯔ, ꯀꯔꯝꯕ ꯒꯨꯍꯥꯗ ꯃꯈꯣꯏꯅ ꯅꯪꯕꯨ ꯊꯥꯗꯔꯝꯂꯕꯒꯦ? ꯀꯔꯝꯕ ꯁꯃꯨꯗ꯭ꯔꯗ ꯅꯪꯕꯨ ꯏꯔꯥꯛꯍꯜꯂꯝꯂꯕꯒꯦ? ꯀꯔꯝꯕ ꯊꯥꯡꯁꯥꯡꯅ ꯃꯈꯣꯏꯅ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯍꯥꯠꯂꯝꯂꯕꯒꯦ? ꯀꯔꯝꯕ ꯂꯝꯗꯝꯗ ꯃꯈꯣꯏꯅ ꯅꯪꯕꯨ ꯗꯐꯟ ꯇꯧꯔꯝꯂꯕꯒꯦ? ꯌꯨꯁꯨꯞ ꯑꯂꯩꯍꯤꯁꯁꯂꯥꯝ ꯃꯥꯒꯤ ꯑꯄꯣꯛꯄꯒ ꯀꯥꯏꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯦꯗꯣ ꯅꯍꯥꯛꯇꯤ, ꯅꯪꯒꯤ ꯁꯛꯐꯝ ꯑꯗꯨꯗꯤ ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯈꯤꯕ ꯂꯩꯔꯤ ꯂꯦꯡꯗꯅ ꯉꯁꯤ ꯐꯥꯎꯕ꯫ ꯉꯁꯤ ꯆꯥꯛꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯊꯣꯛꯈꯤꯗꯦꯗꯣ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯂꯩꯔꯤꯉꯩ꯫ ꯍꯦ ꯊꯃꯣꯏ, ꯈꯪꯉꯨ, ꯑꯋꯥꯕꯒꯤ ꯈꯌꯣꯝꯅꯨꯡꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯈꯣꯜ ꯑꯁꯦ ꯃꯁꯤꯅ ꯁꯣꯛꯍꯟꯗꯦ ꯀꯅꯥꯃꯠꯇꯕꯨ, ꯅꯪꯕꯨꯇꯕꯨ ꯁꯣꯛꯍꯜꯂꯤ꯫ ꯈꯪꯉꯨ ꯈꯪꯉꯨ ꯊꯃꯣꯏꯌꯣ, ꯈꯪꯉꯨ ꯈꯪꯉꯨ ꯊꯃꯣꯏꯌꯣ꯫ ꯒꯨꯍꯥꯗꯒꯤ ꯍꯖꯔꯠ ꯌꯨꯁꯨꯞ ꯑꯂꯩꯍꯤꯁꯁꯂꯥꯝꯕꯨ ꯂꯧꯈꯠꯄ꯫ ꯍꯖꯔꯠ ꯌꯨꯁꯨꯞ ꯒꯨꯍꯥ ꯃꯅꯨꯡꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ 2 ꯂꯩꯔꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯅꯨꯡꯊꯤꯜꯗ ꯃꯗꯥꯏꯟꯗꯒꯤ ꯃꯤꯁꯔꯗ ꯂꯂꯣꯟꯕ ꯆꯠꯄ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯂꯂꯣꯟꯕ ꯆꯠꯄ ꯈꯨꯠꯄꯨ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯗꯣ ꯈꯣꯖꯥ ꯁꯥꯒꯩꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯥꯂꯤꯛ ꯕꯤꯟ ꯖꯥꯔ ꯀꯧꯏ꯫ ꯃꯈꯣꯏ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯝꯃꯤ꯫ ꯂꯥꯏꯕꯛꯀꯤ ꯂꯝꯖꯤꯡꯕꯅ ꯀꯔꯋꯥ ꯑꯗꯨꯒꯤ ꯈꯨꯔꯖꯤ ꯒꯨꯍꯥ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯩꯆꯜꯍꯜꯂꯛꯂꯦ ꯑꯃꯁꯨꯡ ꯂꯥꯏꯕꯛꯀꯤ ꯌꯥꯆꯟꯕꯨ ꯆꯤꯡꯂꯤꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯕꯨ ꯍꯔꯥꯎꯐꯝ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯐꯝꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯜꯍꯜꯂꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯥꯂꯤꯛ ꯕꯤꯟ ꯖꯥꯔꯅ ꯕꯁꯤꯔ ꯑꯃꯁꯨꯡ ꯕꯨꯁ꯭ꯔꯥ ꯀꯧꯕ ꯃꯤꯅꯥꯏ ꯑꯅꯤꯕꯨ ꯒꯨꯍꯥꯗꯨꯒꯤ ꯏꯁꯤꯡ ꯁꯣꯛꯅꯅꯕ ꯊꯥꯔꯝꯃꯤ꯫ ꯕꯁꯤꯔꯅ ꯏꯁꯤꯡ ꯁꯣꯛꯅꯅꯕ ꯕꯥꯜꯇꯤꯟ ꯑꯗꯨ ꯒꯨꯍꯥꯗ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯍꯖꯔꯠ ꯌꯨꯁꯨꯞ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯃꯌꯥꯝꯕꯁꯤꯡꯅ ꯃꯥꯕꯨ ꯂꯧꯈꯠꯄ ꯂꯥꯛꯂꯕꯣꯏ ꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯕꯥꯜꯇꯤꯟ ꯃꯅꯨꯡꯗ ꯐꯝꯂꯝꯃꯤ꯫
Minai aduna baltin ado chingkhalakpada isingi mahutta nipa macha ama yaurakpa aduda harau bagi ngamkhai leiramde lauraklami. Harau pauni masida nipa macha ama leire. Yengune thamoigi tenawa ase pamel tarpingi hainamna ching jinban thongda thorakpa ado yungau chinibu phangjare. Hazrat Yusuf alaihissalam gi machin manau singna guha aduda kari thokiba haibado yengnaba mi ama lona thamlamme. Thokliba thaudok ado uraduna mahakna machin manau singda pau pirammi. Pau adu hektabada makhoi angaubaga mandarami. Makhoi punamak guha leiba mafam aduda laklammi. Amasung karwa adugi misinga khatnarami. Makhoi na hairami masi aikhoi senkiba minaini. Mahakna senkiba se phanakuire phangdaduna leiribani. Karwa ki misingna ngakna hairami. Asigumba misingna haibati asigumba mi asina minai oiba haibase Allah na thingbisanu. Masigi mani mukta asidi magul leiba liraba sagai amasung imungi khanidagi thorakpa oigani. Usa masa ase matik magul leiba upalgi oifam thoi. Machin manau sing aduna yaningdana khumlai. Natte mahak minai ni. Mahak inak khunba misingda haibadi minak khunba misingna pokpani amasung liraba sagigi khominbi amana yokpani. Matam khargi mamangdagi magi wa ase wathok oirei amasung aikhoibu wahallai amasung aikhoigi pukchen sengba maithongda soklaba lei singlai. Achumba ngangba Yusuf alaihissalam adudi ngangdariba wasing ase tari. Adubo mahakti mahaki sinbanda wa ngangdanabaki mohor namkhre. Hauriba haibade hairiba wasing ado lali haibase haikhitre mayambasingna hairei. Aikoi minai ase magi maralgi tamakta yonthok lage. Leibining labadi leibiyu pamdrabadi aikoida piramlo. Lalon bakangbu aduna Hazrat Yusuf alaihissalam da wa ngangdaba haibadi Yusuf alaihissalam na wa ngangdaba aduda marchin manau sing aduna hairiba pulam adu chumle haina laurammi. Madugit mathakta makoina Yusuf alaihissalam da thaudok adugi asengmu mawong khangnaba hangba dasu mahaki makok nomlami amsung hairammi. Chummi ay minai ni. Minai oina polakpani mawong punamakta ay minai oina leiba pami. Mahakna asumna hairiba se asengbu wa haidok luraga ona tainaba hena fataba mawong ama tholakpa yai haina khanbadagini. Amadi Allahgi nizambu kanana khangba. Allahna miyobegi pukningbu pairibani. Amasung miyobegi sinbanbusu mahaki khutta leibani. Malik bin Jarna Hazrat Yusuf alaihissalambu leiba pamlammi. Amasung mahaki mamal hanglammi. Machin manau singaduna hairei. Aikoina minai asigi mamal akaknaba thamde. Aduk piraga matikchai haibado piramu. Malik bin Jarna Yusuf alaihissalambu chatnadraba dirham khara piduna leikhirami. Machin manau sing aduna chatnadraba dirham ado lauraka yenarami amasung Yusuf alaihissalambu Malikta chinarami. Leiriba mi aduna thagoi maithong palaba mi ado leibagi dalil amasu pamlammi. Madu sima unna irammi. Dalil aduda minai ado khongi yotling kolhau thangduna thamgadabani amasung madu mishar yaudri phawba thadok loidabani haina suppalammi. Matang asta Yusuf alaihissalam na awaba maithongga loinana machin manau sing aduda yenglammi amasung makhoigi thamoi kanbadu uraga kaplammi. Kainare do aikhoi amaga wa ngangnadana. Aikhoi isel unabata leikhok amatagi leirang leisat tambagum oiramba. Awabani aikhoi amana amadagi khaidok naragani do. Aduba atoppa leipan amada leikhok amatagi leirangum unarakhini soidana. Hazrat Yusuf alaihissalam bu yo laba matungda machin manau sing aduna Malik tahairami. Senbadagi maralgi matakta minai ase pot huran bagi hainabisu leibani. Aduna mabu kopna yengsinba kaubiganu. Wa sitabadagi Malik na Yusuf ki maithongda arumba yotlahu kolau thanglammi. Matungda lalon basing ado achet pagi cheshuna khongsan lamdaigin pungjau thilakli. Yusuf alaihissalam na Malikta chatnebigi matung inna mabu yoli mi singado amukta unazage amasung bidai lagjage hairami. Maduda Malik na nipamasa makoina nangbu nungside. Aduna nangna makhoibu luna ninglubagi kanate hairaklammi. Yusuf alaihissalam na khumlammi. Mi pumnamak magi leijabado loina sading taunare.
ꯑꯩꯗꯤ ꯀꯅꯥꯒꯤꯁꯨ ꯐꯠꯇꯅꯕ ꯅꯤꯡꯖꯔꯣꯏ ꯃꯔꯝꯗꯤ ꯇꯥꯏꯕꯪꯒꯤ ꯑꯐ ꯐꯠꯇ ꯍꯥꯏꯕꯁꯦ ꯀꯨꯏꯗꯦ ꯉꯥꯏꯍꯥꯛꯇꯒꯤꯅꯤ ꯃꯥꯂꯤꯛ ꯕꯤꯟ ꯖꯥꯔꯅ ꯌꯥꯕꯤꯕꯗꯒꯤ ꯌꯨꯁꯨꯞ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯃꯈꯣꯡꯗ ꯄꯨꯜꯂꯤꯕ ꯌꯣꯠꯍꯧ ꯀꯣꯜꯍꯧ ꯑꯗꯣ ꯆꯤꯡꯂꯗꯨꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯈꯣꯡ ꯑꯃꯁꯨꯡ ꯃꯈꯨꯠ ꯆꯨꯞꯂꯝꯃꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯣꯜꯂꯝꯃꯤ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄ ꯂꯩꯔꯝꯗꯦ ꯌꯨꯁꯨꯞ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯆꯥꯛꯊꯦꯛꯂꯕ ꯊꯃꯣꯏ ꯄꯨꯔꯗꯨꯅ ꯀꯔꯋꯥ ꯑꯗꯣ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯎꯠ ꯑꯃꯗ ꯇꯣꯡꯈꯠꯂꯒ ꯈꯨꯔꯨꯞ ꯊꯧꯗꯨꯅ ꯃꯤꯁꯔꯒꯤ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯈꯤꯔꯝꯃꯤ ꯍꯖꯔꯠ ꯌꯨꯁꯨꯞ ꯑꯂꯩꯍꯤꯁꯁꯂꯥꯝ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯃꯤꯅꯥꯏ ꯅꯩꯊꯥꯡ ꯑꯣꯏꯕꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯂꯝꯂꯥꯟꯕ ꯈꯪꯅꯗꯕ ꯂꯩꯄꯥꯛ ꯑꯃꯗ ꯆꯠꯄꯒꯤ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇꯔꯦ ꯑꯃꯁꯨꯡ ꯂꯦꯞꯇ꯭ꯔꯕ ꯄꯤꯒꯤ ꯏꯆꯦꯜꯅ ꯏꯉꯥꯒꯤ ꯅꯣꯡꯒꯨꯝ ꯆꯨꯕꯒꯨꯝ ꯆꯨꯔꯛꯂꯦ ꯂꯦꯞꯇꯕ ꯈꯣꯡꯆꯠꯇ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯃꯄꯥ ꯊꯣꯛꯂꯔꯦ ꯑꯃꯁꯨꯡ ꯄꯤꯛꯅ ꯁꯛ ꯈꯪꯍꯧꯗꯅ ꯀꯥꯏꯅꯈ꯭ꯔꯕꯤ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯀꯕꯔ ꯎꯔꯛꯂꯦ ꯃꯗꯨ ꯎꯔꯨꯕꯗ ꯌꯨꯁꯨꯞ ꯑꯂꯩꯍꯤꯁꯁꯂꯥꯝ ꯎꯠꯀꯤ ꯃꯅꯝꯗꯒꯤ ꯆꯣꯡꯊꯔꯛꯂꯦ ꯑꯃꯁꯨꯡ ꯃꯃꯥꯒꯤ ꯀꯕꯔ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯣ ꯃꯇꯝ ꯑꯃꯗ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯤ ꯄꯨꯈ꯭ꯔꯕꯣꯏꯗꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯋꯥꯏ ꯀꯣꯏꯔꯦꯟ ꯊꯛꯁꯤꯗ ꯂꯨꯕꯥꯛ ꯊꯟꯕ ꯎꯐꯨꯜ ꯊꯝꯂꯗꯨꯅ ꯍꯥꯏꯖꯔꯤ ꯃꯥꯂꯦꯌꯥ ꯅꯨꯡꯁꯤꯠ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯅꯪꯒꯤ ꯃꯅꯝꯕꯨ ꯄꯨꯔꯛꯀꯗꯕ ꯌꯨꯁꯨꯞꯄꯨ ꯁꯦꯟꯅꯕ ꯃꯤꯅꯥꯏ ꯑꯗꯨꯅ ꯎꯠ ꯃꯊꯛꯇ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯀꯣꯌꯦꯟ ꯌꯦꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯂꯩꯄꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯂꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯃꯤꯅꯥꯏ ꯑꯗꯨꯅ ꯄꯪꯕꯗꯒꯤ ꯌꯨꯁꯨꯞ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯅꯧꯔꯕ ꯃꯃꯥꯏꯗ ꯆꯩꯅ ꯀꯜꯂꯝꯃꯤ ꯑꯃꯁꯨꯡ ꯏꯀꯥꯏꯕ ꯄꯤꯔꯝꯃꯤ ꯃꯗꯨ ꯌꯨꯁꯨꯞ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯃꯐꯝꯗꯗꯤ ꯑꯁꯣꯛꯄ ꯃꯐꯝꯗ ꯊꯨꯝ ꯆꯥꯏꯕꯒꯨꯝ ꯊꯣꯛꯂꯝꯃꯤ ꯍꯖꯔꯠ ꯌꯨꯁꯨꯞ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯅꯣꯡꯃꯗꯣꯟꯂꯣꯝꯗ ꯑꯣꯟꯈꯠꯇꯨꯅ ꯁꯤꯡꯕꯗꯒꯤ ꯍꯦꯟꯅ ꯁꯤꯡꯂꯕ ꯕꯤꯆꯥꯔꯄꯇꯤ ꯑꯃꯁꯨꯡ ꯑꯣꯠꯄꯤꯔꯕꯁꯤꯡꯒꯤ ꯆꯪꯖꯐꯝ ꯑꯣꯏꯕ ꯃꯉꯣꯟꯗ ꯋꯥꯀꯠꯆꯔꯝꯃꯤ ꯃꯗꯣ ꯋꯥꯀꯠꯆꯦꯗ ꯌꯥꯕꯤꯕꯒꯤ ꯃꯣꯍꯣꯔ ꯅꯝꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯂꯦ ꯀꯔꯋꯥ ꯑꯗꯨꯒꯤ ꯃꯤ ꯃꯈꯩ ꯑꯃꯒ ꯎꯅꯕ ꯐꯪꯅꯗꯔꯦ ꯃꯗꯨꯗ ꯃꯥꯂꯤꯛ ꯕꯤꯟ ꯖꯥꯔꯅ ꯍꯥꯏꯔꯛꯏ ꯍꯦ ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯃꯤꯁꯤꯡ ꯅꯈꯣꯏꯅ ꯀꯔꯝꯕ ꯑꯣꯛꯇꯕ ꯒꯨꯟꯍꯥꯒꯤ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯀꯔꯝꯕ ꯅꯤꯟꯗꯥ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯁꯥꯖꯠꯅ ꯅꯨꯡꯁꯤꯠꯇ ꯁꯥꯗꯣꯡ ꯑꯣꯏꯈꯔꯦ ꯃꯤꯑꯣꯏꯕꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯨꯝꯊꯣꯛꯇ꯭ꯔꯕꯗꯤ ꯑꯜꯂꯥꯍꯅ ꯀꯩꯗꯧꯉꯩꯗꯁꯨ ꯑꯑꯣꯟꯕ ꯂꯥꯛꯍꯜꯂꯣꯏ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯊꯨꯅꯃꯛ ꯇꯧꯕ ꯇꯧ ꯀꯔꯋꯥ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯗꯟꯗꯤ ꯑꯁꯦ ꯐꯪꯕ ꯌꯥꯕ ꯑꯔꯥꯟꯕ ꯇꯧꯈꯤꯕ ꯂꯩꯇꯦ ꯃꯃꯩꯊꯪꯗ ꯌꯨꯁꯨꯞꯄꯨ ꯐꯨꯈꯤꯕ ꯃꯤꯅꯥꯏ ꯑꯗꯨꯅ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯩꯒꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ ꯊꯕꯛꯇꯨꯒꯤ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤ ꯂꯥꯛꯄꯅꯤ ꯑꯩꯅ ꯀꯦꯅꯥꯟꯒꯤ ꯃꯤꯅꯥꯏ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯐꯨꯔꯨꯔꯦ ꯃꯗꯨꯗ ꯃꯍꯥꯛ ꯀꯞꯈꯤ ꯑꯃꯁꯨꯡ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯌꯦꯡꯂꯒ ꯗꯨआ ꯇꯧꯈꯤ ꯃꯗꯨꯗꯒꯤ ꯍꯧꯖꯤꯛ ꯂꯩꯃꯥꯏ ꯊꯛꯁꯤꯗ ꯁꯥꯐꯨ ꯀꯟꯕ ꯅꯨꯡꯁꯤꯠ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤꯅꯤ ꯀꯔꯋꯥ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕ ꯉꯥꯡꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯈꯣꯡꯗ ꯇꯨꯔꯝꯃꯤ ꯑꯃꯁꯨꯡ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯌꯨꯁꯨꯞ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯀꯤꯕꯂꯥ ꯑꯣꯜꯂꯗꯨꯅ ꯑꯜꯂꯥꯍꯗ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯅꯨꯡꯁꯤꯠꯀꯤ ꯁꯥꯐꯨ ꯈꯪꯍꯜꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯃꯤꯠꯀꯤ ꯃꯥꯏꯊꯣꯡꯗ ꯈꯜꯂꯝꯕ ꯐꯤꯖꯪ ꯊꯨꯅꯃꯛ ꯃꯥꯡꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯥꯂꯤꯛ ꯕꯤꯟ ꯖꯥꯔꯅ ꯃꯤꯅꯥꯏ ꯑꯗꯣ ꯌꯨꯁꯨꯞ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯒ ꯗꯟꯗꯤ ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ ꯌꯨꯁꯨꯞ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯈꯨꯝꯂꯝꯃꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤ ꯂꯩꯕꯒꯦ ꯑꯩꯗꯤ ꯊꯧꯖꯥꯜ ꯍꯩꯕ ꯑꯃꯁꯨꯡ ꯉꯥꯛꯄꯤ ꯍꯩꯕ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯩꯗꯤ ꯐꯠꯇꯕ ꯇꯧꯕ ꯃꯤꯗ ꯂꯃꯟ ꯈꯨꯝꯗꯦ ꯉꯥꯛꯄꯤꯕ ꯅꯠꯇꯅ ꯑꯇꯩ ꯇꯧꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯅꯥꯏ ꯑꯗꯨꯒꯤ ꯂꯝꯍꯦꯟꯕ ꯁꯥꯖꯠ ꯑꯗꯣ ꯉꯥꯛꯄꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯒꯨꯟꯍꯥꯒꯤ ꯃꯄꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯎꯊꯣꯛꯄꯒꯤ ꯂꯩ ꯆꯤꯡꯂꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯍꯖꯔꯠ ꯌꯨꯁꯨꯞ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯃꯈꯣꯡꯗꯒꯤ ꯌꯣꯠꯍꯧ ꯀꯣꯜꯍꯧ ꯑꯗꯣ ꯂꯧꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕꯇ ꯅꯠꯇꯅ ꯀꯤꯅ ꯂꯣꯏꯅꯔꯝꯃꯤ ꯀꯔꯋꯥ ꯑꯗꯣ ꯂꯦꯞꯇꯅ ꯃꯤꯁꯔꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯂꯛꯂꯦ ꯀꯥꯏꯅ ꯊꯪꯗ ꯃꯤꯁꯔꯒ ꯅꯛꯅꯔꯕ ꯏꯐꯨꯠ ꯂꯩꯕ ꯃꯐꯝ ꯑꯃ ꯌꯧꯔꯛꯂꯦ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯄꯨꯝꯅꯃꯛ ꯎꯠꯀꯤ ꯁꯌꯥꯡ ꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯄꯜꯂꯝꯃꯤ ꯍꯖꯔꯠ ꯌꯨꯁꯨꯞ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯂꯝꯁꯥꯡ ꯆꯠꯂꯛꯄꯒꯤ ꯋꯥꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯐꯖꯕꯒꯤ ꯃꯤꯡꯁꯦꯜꯗ ꯎꯐꯨꯜ ꯀꯥꯔꯝꯃꯤ ꯃꯥꯂꯤꯛ ꯕꯤꯟ ꯖꯥꯔꯅ ꯃꯥꯕꯨ ꯅꯨꯡꯁꯤꯠꯀꯤ ꯍꯥꯏꯕꯗꯤ ꯏꯁꯤꯡꯒꯤ ꯏꯐꯨꯠ ꯑꯗꯨꯗ ꯏꯔꯨꯖꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯏꯔꯨꯖꯔꯕ ꯃꯇꯨꯡꯗ ꯌꯨꯁꯨꯞ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯅꯣꯡꯃꯗꯣꯟꯗ ꯊꯣꯛꯄ ꯊꯥꯅꯤꯟꯒ ꯄꯥꯡꯈꯛꯅꯕ ꯐꯪꯂꯝꯃꯤ ꯇꯥꯏꯕꯪ ꯃꯤꯠꯅ ꯀꯔꯝꯅ ꯃꯉꯥꯜꯒꯤ ꯍꯧꯔꯛꯐꯝꯕꯨ ꯌꯦꯡꯉꯝꯒꯗꯒꯦ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯈꯨꯗꯤꯡꯗ ꯀꯔꯝꯅ ꯊꯋꯥꯏꯕꯨ ꯎꯒꯗꯒꯦ ꯀꯔꯋꯥ ꯑꯗꯣ ꯁꯍꯔꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯛꯂꯦ ꯊꯥꯒꯨꯝ
नत्रगा नुमित की मंगालगुम ओइरबा मी अदुगी मंगाल मिसर सिन थुंगना तारकपदा यूसुफ अलैहिस्सलाम की मसक यंगनिंगबना मी पुनमक पुनिंग लांगतक नरकले हौजिक यूसुफ अलैहिस्सलाम बु लैननबा यंगनरकले मदुगी मनुंगदा मिसर की अजीज सु यावरम्मी ममैददी अजीज हाइबा असे निंगथौगी महूत सिनबा मिसर लेपाक पुबा मीबु खंगनरम्मी मतुंगदा अजीज हाइबगी महूत फिराउन नत्रगा कोन थंगदा खेदिवा हाइना खंगनखी करवा अदो सहरदा मोहरम की तरानिथोई सुबह नुमित थुंगलम्मी मतुंग नुमित हुमनी लैरगा हजरत यूसुफ अलैहिस्सलाम बु निलाम तौदुन योननबा खोचिन थौरांग तौरम्मी निलाम की मरोन अहानबदा नुंसीरबा निपा मसा असी कनाना लैगदगे सिंगलबा निपा मसा असी कनाना लैगदगे हाइना लाउरकलम्मी यूसुफ अलैहिस्सलाम न मरोन अदो यानिंगदबदगी महाकी अपामगी मतुंग इना निलाम की मरोल अदो सोमना ओंथोकलम्मी वारबा निपा मसा से कनाना लैगदगे मरीरक सुबह लावबदा असुमना हायरकलमी नुंसीरबा नुपा मचा असे कनाना लैगदगे मदु ताबदु यूसुफ अलैहिस्सलाम खांग गमलमथि अमसुंग हायरई नखोइना अचुंबा मरोल हाइबा पामलबदी हायो अल्लाह की अचुंबा गांगबा मनाई असे अल्लाह की इस्राएल की मचा नुपा अल्लाह की लंबी द कथोकलबा निपा मचा असे कनाना लैगदगे वा असिताबदा मालिक बिन जार न हायरई वासिंग असिगे अर्थ करिनो अचुंबा गांगबा हाइबा मिंग असी कनाना ताकपगे यूसुफ अलैहिस्सलाम न खुमलाई अचुंबा गांगबदुदी मिनाई अमसुंग बंदी ओइरिबा मी असिनी मालिक बिजार न हायरई करिगी मसी अइंगोंदा हाना ताकतबगे मसी खंगलनबदी इकाइबसिदगी हिंजरंगबदबनी यूसुफ अलैहिस्सलाम न खुमलाई अइना असेंगबदो हाइदोक्तबनी इसिनी नाउसिंगी फत्तबो वखल अदो आई कीखी आइगे पुंसी खुदोंग थीबगी मवोंग दलैखी मालिक बिन जार न मखा तारई अदुदी नहा केनान गे हनुबदुगी मचा ओइबा ताई महांग कप्तुना हायहवी या अल्लाह आइगे नुसीरबा इचनपा अदो फंगहनबियु यूसुफ अलैहिस्सलाम न हंगई हे मालिक नहाक अहलदुगा करंबा मवोंगदा काइनरई मालिक बिन जार न खुमलाई नुसीरबा मरूफ नंगुंबा मी अमा काइनरबा मीदुगी फिबम अइना करमना तंगबदगे वा सीताबदा यूसुफ कपलम्मी अमसुंग हायरे अहल अदो अल्लाह की इस्राएल नि आइगे नुसीरबा इपानी करी हिदाक लेरी हौजिक कंगलबा चिनबान अमसुंग मिट लेत्रबदा इसाउगे इसेल तावरबदा करी उपाय तौगदगे अहाकना मालिक बिन जार न लाले हाइजबगा लोइना मखा तारई हौजिक अइना नंगबु योननबा मिटमांगदा पुथोकलुरे हौजिक अइना नंगबु योननबा मिमांगदा पुथोकलुरे मसिना आइगी थवाइबु अइबु सुखंजरे यूसुफ अलैहिस्सलाम ने यामना चिंगलेमना खुमलाई हे मालिक वागनु अचुंबा चटपा मीना लाइबक की तुंगिनबा हाइबसे अखन्नबा खुदमनी अमसुंग असिंगबा सिंगी मगुन्नी बिचार की रायदी अल्लाह की मफमदा लई महा ख्वाइदगी फबा बिचार पतिनी महा ख्वाइदगी फबा बिचार पतिनी।